Imphal Airport की runway की Sarukta Chekhairakpadagi Aeroplane Tahalludre Imphal International Airport की Aeroplane tarakfam runway की Sarukta ikhang-khangawdana ngasi ayu crack chalakpadagi aeroplane amata tahandana Kolkata Airport halankhre pausi asina phangba paugi matung inade ngasi ayuk anganbada Airport Authority ki kangbuna routine walkway na Airport asigi runway ki saruksing yangsinbagi thabak sathabada crack chatuna lairamba mafam thengnakhe masigi matungdagi Airport asida plane taba yaroidabadagi ngasi ayuk Imphal International Airport ta Delhi dagi pairakpa Air India amadi Indigo plane singba taba yadabadagi Kolkata da halankhre masigi matungdadi hauzik Imphal International Airport ki runway gi sarukta sekhaiba yauriba saruksing adu khudaki oiba thabak paikatuna semjin sajin bagi thabak chathakhe loinana nungthil pung ahum phawbada semjin sajin bagi thabak adu loiduna nungthil pung manga gi matungda Kolkata da panduna leiriba flight sing amukhanna Imphal International Airport ta mahausagum taba haukhre haire pawasina hai Imphal International Airport ki runway gi saruk samgat sagat pagi thabak chathabada yamna thak hanthaba mawongda semba sabagi thabak chathakiba leibadagi airport ki maruoiba runway gi sarukta Chekhairakpadagi singba yaurokpane loinana haujiksu airport asigi runway gi saruk natana atai mafam kaya dasu Chekhairakpadagi madi pothole na chingba kaya leire haire sahi 19 dagi 58 phawbugi kanglupsu July 15 dagi covid booster sing lemna kapa yaraga ne tha asigi section 15 dagi hauna sahi 19 dagi 58 phawbugi manungda leiba miyoi sing numit asidagi tharaga numit humbudraga manga fauba lemna covid booster kapa yaragani haina union cabinet na warep lawkhre BDF singi demand pidrabade akan bakhongjang sangsilaga ne Jiribam gi Bapupurada leba Congress Baban ge office mamangda Jiribam BDF Guardian Association na sinduna BDF sing na taliba demand athubada pithok piyu haina ngasi ayuk pung 13 rom tabada BDF ki mama sing na sit in protest pangthokre Dr. Singtham Sarat Singhana Kosem gi chairman oina thaupu khre Sekmai da ok sing African swine fever Sarukta containment measure laukhanaba DC Imphal West na order thokre Imphal West District ki manungchan na Sekmai thanga lekai da yum da loiba ok sing da African swine fever positive oiba thengnarakle makha tana laisada atopa mafam sing da sandoktanaba containment measure laukhanaba Imphal West ki DC Kiran Kumar na order ama thokre Laingak na school sing lairik tamba thingkhrabasu school amada parikya chathaduna leiramle numit kharani gi mamangdagi hogna Manipur da COVID-19 na positive oiba mi gi masing nongma nongmagi hengalakpadagi Manipur laingak na laukhalakpa khongthang amagi manungchan na ngarang governor gi mingde education SK commissioner Ais Gyan Prakash na khuyek piduna thokiba order amagi matungin na July 13 fauba laingak ki added private amasung CVSE da affiliate toba school sing khudaktagi suti laukthokre adubu laingak ki order asigi wangmada ngasi ayuk anganbadagi hogduna Imphal Airport Road gari da leiba HHG Academy asida School Authority na sinduna internal exam tharamba thengnarakhe thawong asina state asida COVID-19 laisat ki anoba saphamama lakpadagi mahairoi singi punsi kananaba laingak na laukhatliba khongthang asi thawoida bahaibadu oire loinana karigumba mahiroi singi marakta COVID sandorakpa yauraklabadi kanana daita lawgadoribano haibasini laingak na thokiba order adugi matungina khudaktagi hogduna July 13 fauba school sing suti thadokibane Nakalammaromda HHG Academy gi authority gi maikaidagi phongdorokibade ngasi exam asi laingaki order thoktringaida school asigi oina handak pangthokliba exam asigi ngasi aroiba numit oibana loisilhauna ba pangthokibane makha tana ngasi pangthokiba exam aduda saruk yakiba mahiroi sing marks ubhanbaga loinana sitting arrangement su physical distancing ngakna sathaki haire Imphal West Women Police Station awat panapik thallai Chief Minister gi midyang changbiyo Manipur da thokliba nupi ga mari leinaba crime sing ase khongjel yangna thijinduna mara leiba miyoi sing ain gi oiba thabak laukhatnaba honabada achouba thodang lounanabagi damakta Manipur lengak na nupi sing khaktagi oina Imphal West Women Police Station ama lingkhat ki base haujik awat panapik thanduna leire Women Police Station gi haujik oiriba phibam ase Manipur gi Chief Minister N Biren na athubada midyang changbiduna mapung phaba Women Police Station ama ohenduna pangthokpam thokpa thabak sing mapung phana pangthoknaba khonapam thoi haina raja section kaya dagi press ta phongdoknarakle
PM da haumi yauna tribe taraga mapan gi lupsingna yellow mi kanbinaba memorandum pikre Assam gi hozaida khundari ba maitai singna Manipur gi maru oiba laifam singda khurumjaba lakpada amuko na taramna okre LMZ na yum mai tumna chakraba mayang Imphal gi imung da lupa lising tara tengbang khre lupa crore tara romgi oigada bakani fare Rajasthan da puna bahona ramani haiba malem gi kaithel da lupa crore tara romgi mamal oigada bakani kilogram cham gu kuntra taruk dasmik sino ahum Imphal East District Police na minuthong ge MMTA manakta gi fare hauki bapung kun marida Manipur da miyoi chamari ga nifuni thoi COVID-19 test obada miyoi humbudra positive oire positivity rate chada taramanga dasmik nipan yaukhre aroi bada tabiri bapum namakpu thagat chare